ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯃꯨꯛꯀ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯦꯁꯟ ꯁ꯭ꯇꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯣꯞ ꯆꯦꯅꯦꯜ ꯁꯤꯗ ꯃꯅꯤꯄꯨꯔꯤ ꯍꯣꯞ ꯆꯦꯅꯦꯜ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯦꯁꯟ ꯁ꯭ꯇꯗꯤ ꯅꯩꯅꯒꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯦꯁꯟꯁꯦ ꯑꯦꯁꯇꯔ ꯑꯃꯗꯤ ꯃꯣꯔꯗꯦꯀꯥꯏꯒꯤ ꯋꯥꯔꯤꯗ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯥꯏꯐꯦꯠ ꯕ꯭ꯔꯗꯔ ꯀꯦꯅꯤꯡꯅ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯏꯁꯣꯔꯗ ꯅꯤꯖꯁꯤ ꯋꯥꯡꯊꯣꯏꯔꯕ ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏ ꯄꯥꯏꯁꯣꯔ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯗꯨꯅ ꯉꯁꯤ ꯁꯤꯒꯨꯝꯕ ꯃꯇꯝ ꯐꯖꯔꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯇꯥꯟꯖꯥ ꯁꯤꯒꯨꯝꯕ ꯄꯤꯕꯤꯔꯦ ꯄꯥꯏꯁꯣꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯦꯁꯟꯁꯦ ꯆꯪꯒꯗꯧꯔꯤꯕꯁꯤ ꯄꯥꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯗ ꯁꯣꯛꯄꯤꯗꯨꯅ ꯅꯪꯒꯤ ꯋꯥꯄꯥꯎ ꯉꯥꯡꯒꯗꯧꯕꯗ ꯄꯥꯏꯁꯣꯔ ꯅꯪꯅ ꯆꯥꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯕꯅꯤ ꯍꯧꯖꯤꯛ ꯑꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯏꯄꯥꯏꯁꯣꯔ ꯅꯪꯒꯤ ꯁꯦꯟꯅꯕ ꯑꯣꯏꯖꯒꯤ ꯑꯩꯈꯣꯏ ꯄꯥꯏꯁꯣꯔ ꯑꯦꯃꯦꯟ ꯑꯦꯃꯦꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯦꯁꯇꯔ ꯑꯃꯗꯤ ꯃꯣꯔꯗꯦꯀꯥꯏꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯇꯣꯞ ꯇꯣꯞꯄꯅꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯩꯅꯔ ꯂꯥꯛꯄ ꯃꯇꯝꯁꯤꯗꯀꯣ ꯏꯁꯣꯔꯒꯤ ꯏꯁꯣꯔꯒꯤ ꯊꯕꯛ ꯍꯥꯏꯅ ꯂꯥꯛꯄꯅꯦꯕ ꯁꯨꯝ ꯑꯩꯈꯣꯏꯅ ꯅꯩꯅꯕꯗ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯣꯞ ꯇꯣꯞꯅ ꯑꯦꯁꯇꯔ ꯑꯃꯗꯤ ꯃꯣꯔꯗꯦꯀꯥꯏ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯔ ꯆꯃꯝꯅꯕ ꯄꯣꯛꯄ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯐꯖꯅ ꯅꯩꯅꯕ ꯃꯇꯝꯗ ꯑꯦꯁꯇꯔꯒꯤ ꯃꯣꯔꯗꯦꯀꯥꯏꯒꯤ ꯋꯥꯔꯤꯁꯦ ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯇꯣꯞꯄ ꯂꯝꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒ ꯖꯥꯇꯤ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯙꯔꯃ ꯃꯥꯟꯅꯗꯕ ꯃꯐꯝꯗ ꯀꯃꯥꯏꯅ ꯏꯁꯣꯔꯒꯤ ꯁꯥꯈꯤ ꯇꯧꯒꯅꯤ ꯑꯃꯗꯤ ꯁꯥꯈꯤ ꯇꯧꯈꯤ ꯍꯥꯏꯕꯁꯦ ꯑꯦꯁꯇꯔ ꯑꯃꯗꯤ ꯃꯣꯔꯗꯦꯀꯥꯏꯒꯤ ꯋꯥꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯕ ꯐꯪꯒꯅꯦꯕ ꯑꯗꯨꯅ ꯃꯦꯃꯣꯔꯤ ꯇꯦꯛꯁ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯥꯏꯖꯌꯥ 49:6ꯗ ꯁꯨꯝꯅ ꯄꯥꯕ ꯐꯪꯒꯅꯤ ꯑꯩꯍꯥꯛꯅ ꯅꯈꯣꯏꯁꯦ ꯃꯉꯥꯟ ꯑꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯊꯥꯈ꯭ꯔꯕꯅꯦꯕ ꯀꯩꯗꯧꯅꯕ ꯍꯥꯏꯕ ꯇꯥꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛ ꯅꯈꯣꯏꯅ ꯁꯥꯈꯤ ꯑꯣꯏꯅꯕ ꯍꯥꯏꯅꯀꯣ ꯑꯁꯤꯒꯤ 49:6ꯁꯤꯗ ꯐꯪꯉꯦꯀꯣ ꯑꯗꯨꯅ ꯑꯦꯁꯇꯔ ꯑꯃꯗꯤ ꯃꯣꯔꯗꯦꯀꯥꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯁ ꯀꯜꯆꯔ ꯀꯧꯋꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯩꯕ ꯃꯐꯝꯁꯦ ꯍꯧꯖꯤꯛ ꯄꯔꯁꯤꯌꯥꯒꯤ ꯂꯝꯁꯤꯗꯅꯦꯕ ꯂꯝꯁꯤꯗ ꯃꯈꯣꯏꯅ ꯖꯤꯁꯨꯒꯤ ꯁꯥꯈꯤꯁꯦ ꯇꯧꯈꯤꯕꯅꯤ ꯁꯤꯗꯩꯁꯤꯗ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯅꯩꯅꯕ ꯐꯪꯒꯅꯤ ꯃꯔꯨꯑꯣꯏꯅ ꯑꯀꯨꯞꯄ ꯃꯔꯣꯟꯗ ꯑꯗꯨꯕꯨ ꯁꯝꯂꯞꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯏꯟꯇ꯭ꯔꯗꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯪꯉꯤ ꯍꯥꯏꯕꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯁꯇꯔꯁꯦꯀꯣ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯨꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯑꯕ ꯃꯔꯝꯗꯤ ꯖꯤꯎꯁ ꯃꯌꯥꯝꯁꯦ ꯁꯤꯒꯗꯧꯔꯕ ꯁꯤꯗ ꯀꯃꯥꯏꯅ ꯖꯤꯎꯁꯁꯦ ꯀꯟꯈꯤꯕ ꯍꯥꯏꯕꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯈꯤꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯈꯨꯠ ꯆꯪꯉꯒ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯞꯅ ꯅꯩꯅꯁꯤ ꯑꯗꯨꯅ ꯁꯟꯗꯦꯒꯤ ꯂꯦꯁꯟꯗ ꯑꯊꯨꯕꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯀꯣ ꯁꯟꯗꯦꯒꯤ ꯂꯦꯁꯟꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗ ꯀꯦꯞꯇꯤꯞ ꯏꯟ ꯑ ꯐꯣꯔꯦꯟ ꯀꯜꯆꯔ ꯍꯥꯏꯕꯅꯦꯀꯣ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯂꯥꯟꯐꯥ ꯑꯣꯏꯕ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯐꯥ ꯑꯣꯏꯕꯒꯤ ꯋꯥꯔꯤꯁꯦ ꯕꯥꯏꯕꯜꯁꯤꯗ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯗꯦꯅꯤꯌꯦꯜꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯕꯦꯕꯤꯂꯣꯅꯤꯌꯟꯁꯤꯡꯗ ꯃꯣꯏ ꯂꯥꯟꯐꯥ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯄꯔꯁꯤꯌꯥꯟꯁꯤꯡꯗ ꯑꯦꯁꯇꯔ ꯑꯃꯗꯤ ꯃꯣꯏ ꯃꯣꯔꯗꯦꯀꯥꯏꯒꯤ ꯖ꯭ꯌꯨꯁ ꯖꯥꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯁꯨ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯠꯇꯦ ꯀꯣ ꯏꯁꯣꯔꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯝꯂꯥꯟꯕ ꯃꯤ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝ ꯑꯁꯤꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯅꯤꯋꯦꯌꯔ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯆꯠꯄ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯤ ꯍꯥꯏꯇꯥꯔꯗꯤ ꯇꯥꯡꯅ ꯐꯪꯉꯦꯕ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯤ ꯅꯠꯇꯕꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯁꯇꯔꯒꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯀꯔꯤ ꯐꯪꯉꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯑꯦꯗꯚꯦꯟꯇꯤꯁ ꯑꯣꯏꯔꯒ ꯂꯩꯕꯁꯦꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯦꯗꯚꯦꯟꯇꯤꯁꯀꯤ ꯂꯣꯅ ꯆꯂꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯌꯥꯝ ꯃꯇꯤꯛ ꯑꯩꯈꯣꯏ ꯑꯦꯗꯚꯦꯟꯇꯤꯁ ꯑꯣꯏꯕ ꯂꯥꯏꯒꯅꯤ ꯆꯨꯝꯃꯤꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯦꯗꯚꯦꯟꯇꯤꯁꯀꯤ ꯂꯣꯅ ꯆꯂꯥꯏꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯂꯣ ꯃꯌꯥꯝ ꯑꯃꯅ ꯆꯂꯥꯏꯕꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯁꯇꯔꯒꯤ ꯂꯩꯕꯥꯛꯇꯁꯨ ꯃꯣꯏꯒꯤ ꯄꯔꯁꯤꯌꯥꯒꯤ ꯂꯣ ꯃꯌꯥꯝ ꯑꯃ ꯆꯂꯥꯏꯔ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯦꯁꯇꯔꯅ ꯏꯁꯣꯔꯕꯨ ꯊꯥꯖꯕꯗꯣ ꯃꯗꯨꯗ ꯑꯇꯣꯞꯄ ꯂꯝꯒꯤ ꯂꯣꯅ ꯆꯂꯥꯏ ꯇꯥꯔꯕꯁꯨ ꯏꯁꯣꯔꯒꯤ ꯊꯥꯖꯕꯗꯣ ꯑꯗꯨꯗ ꯆꯦꯠꯅ ꯂꯦꯞꯅ ꯂꯩ ꯇꯥꯔꯗꯤ ꯏꯁꯣꯔꯒꯤ ꯁꯥꯈꯤꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯟꯗꯦꯒꯤ ꯂꯦꯁꯟꯁꯤꯗꯒꯤ ꯄꯥꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯅ ꯊꯥꯖꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯝ ꯑꯁꯤꯗ ꯊꯥꯖꯕ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯤꯅ ꯑꯇꯣꯞꯄ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯖꯕ
ꯍꯥꯏꯔꯤꯕ ꯊꯥꯖꯕꯁꯤꯡꯁꯦ ꯏꯁꯣꯔ ꯑꯁꯦꯡꯕꯃꯛꯇꯤ ꯅꯠꯇꯕꯀꯣ ꯏꯁꯣꯔ ꯇꯁꯦꯡꯅ ꯏꯁꯣꯔ ꯑꯁꯦꯡꯕꯗꯕꯨ ꯊꯥꯖꯕ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯏꯁꯣꯔ ꯑꯃꯗꯤ ꯂꯩꯌꯦꯅ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗꯁꯨ ꯅꯩꯅꯈ꯭ꯔꯦꯀꯣ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯏꯁꯣꯔꯒꯤ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯂꯝ ꯑꯗꯨꯒꯤ ꯂꯣꯗꯨꯅ ꯆꯂꯥꯏꯕ ꯂꯥꯛꯇꯥꯔꯕꯁꯨ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯅ ꯊꯥꯖꯕꯗꯨꯗꯤ ꯂꯩꯇꯦꯕ ꯑꯗꯨꯅ ꯕꯥꯏꯕꯜꯒꯤ ꯇꯦꯛꯁ ꯑꯩꯈꯣꯏꯒꯤ ꯑꯥꯏꯖꯌꯥ 29:13ꯗ ꯀꯔꯤ ꯍꯥꯏꯕꯗ ꯃꯤꯁꯤꯡꯅ ꯑꯩꯍꯥꯛꯄꯨ ꯊꯥꯖꯕꯁꯦ ꯃꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯆꯤꯟꯗꯣꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯅ ꯊꯥꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯈꯣꯏꯒꯤ ꯊꯝꯃꯣꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩ ꯍꯥꯏꯅꯀꯣ ꯑꯥꯏꯖꯌꯥ 29:13ꯗ ꯍꯥꯏꯕꯤ ꯁꯤꯅ ꯍꯥꯏꯕꯗꯤ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏꯅ ꯆꯤꯟꯒꯤ ꯈꯛ ꯊꯥꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯊꯝꯃꯣꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯁꯇꯔꯒꯤ ꯑꯦꯛꯖꯥꯝꯄꯜꯗꯨꯅꯗꯤ ꯀꯩ ꯍꯥꯏꯕꯗ ꯏꯁꯣꯔ ꯊꯥꯖꯕꯁꯤꯗꯤ ꯊꯝꯃꯣꯏꯒꯤ ꯊꯥꯖꯕꯗꯣ ꯑꯗꯨꯅꯦ ꯊꯝꯃꯣꯏꯗ ꯊꯥꯖ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯕꯨ ꯃꯇꯤꯛ ꯆꯥꯅ ꯃꯤꯉꯣꯟꯗ ꯎꯠꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯟꯗꯦꯒꯤ ꯂꯦꯁꯟꯁꯤꯅ ꯍꯥꯏꯕꯤꯕꯅꯦ ꯁꯤꯗ ꯅꯠꯇꯦ ꯑꯦꯁꯇꯔ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯥꯅꯤꯌꯦꯜꯒ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯀꯣ ꯃꯌꯥꯝ ꯅꯩꯅꯈ꯭ꯔꯦ ꯑꯗꯨꯅ ꯏꯁꯣꯔ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯝꯃꯣꯏꯒꯤ ꯑꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯈꯛꯇꯤ ꯑꯗꯨꯒ ꯃꯤꯅ ꯎꯅꯕ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯣꯏꯁꯤ ꯍꯥꯏꯕꯁꯦ ꯁꯟꯗꯦꯒꯤ ꯂꯦꯁꯟꯁꯤꯅ ꯍꯥꯏꯕꯤꯕꯅꯦ ꯃꯈꯥ ꯇꯥꯕ ꯑꯦꯁꯇꯔ ꯑꯃꯗꯤ ꯃꯣꯔꯗꯦꯀꯥꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯦꯁꯟ ꯃꯟꯗꯦꯗꯒꯤ ꯇꯥꯛꯄꯤꯕ ꯐꯪꯒꯅꯤ ꯃꯟꯗꯦ ꯂꯦꯁꯟꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯇꯝꯗ ꯏꯟ ꯑ ꯐꯣꯔꯦꯟ ꯀꯣꯔꯠ ꯍꯥꯏꯅ ꯍꯥꯏꯌꯦ ꯃꯤꯔꯩꯕꯥꯛꯀꯤ ꯋꯥꯌꯦꯜꯁꯪꯗ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯁꯇꯔ ꯆꯦꯞꯇꯔ 2 verses 1 to 9 ꯑꯃꯁꯨꯡ ꯑꯦꯁꯇꯔ ꯆꯦꯞꯇꯔ 2 verses 10 ꯒ 20 ꯑꯁꯤꯒꯤ ꯋꯥꯔꯤꯗ ꯅꯩꯅꯖꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯈꯪꯉꯤ ꯑꯦꯁꯇꯔꯒ ꯃꯣꯔꯗꯦꯀꯥꯏꯁꯦ ꯄꯔꯁꯤꯌꯥꯗ ꯀꯃꯥꯏꯅ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯈꯪꯉꯤ ꯑꯩꯈꯣꯏ ꯃꯔꯨꯞꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯕꯦꯕꯤꯂꯣꯅꯤꯌꯟꯁꯤꯡꯅ ꯖꯨꯗꯤꯌꯟꯁꯤꯡꯕꯨ ꯏꯖ꯭ꯔꯦꯂꯥꯏꯠꯁꯤꯡꯕꯨ ꯀꯦꯞꯇꯤꯞ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯕꯦꯕꯤꯂꯣꯟꯗ ꯄꯨꯈꯤꯕꯅꯤ ꯑꯗꯨꯅ ꯕꯦꯕꯤꯂꯣꯟꯕꯨ ꯑꯃꯨꯛ ꯃꯤꯗꯣ ꯄꯔꯁꯤꯌꯥꯅ ꯑꯃꯨꯛ ꯂꯥꯟ ꯉꯝꯔꯒ ꯕꯦꯕꯤꯂꯣꯅꯤꯌꯟꯁꯤꯡꯕꯨꯁꯨ ꯑꯃꯨꯛ ꯀꯦꯞꯇꯤꯞ ꯇꯧꯈꯤꯕꯅꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯃꯤꯁꯤꯡꯅꯤ ꯃꯣꯔꯗꯦꯀꯥꯏ ꯑꯃꯁꯨꯡ ꯑꯦꯁꯇꯔ ꯃꯣꯏꯁꯦ ꯑꯁꯤ 536 BCE ꯑꯗꯨꯋꯥꯏꯗ ꯐꯥꯔꯁꯇ ꯀꯤꯡ ꯁꯥꯏꯔꯁꯅ ꯖꯨꯁꯤꯡꯁꯦ ꯍꯟꯅꯤꯡꯉꯥꯏ ꯖꯦꯔꯨꯁꯂꯦꯝꯗ ꯑꯃꯨꯛ ꯍꯟꯅꯤꯡꯉꯥꯏ ꯍꯥꯏꯅ ꯑꯣꯔꯗꯔ ꯄꯤꯈꯤꯕꯅꯤ ꯑꯗꯨꯗ ꯆꯠꯍꯧꯗꯅ ꯂꯩꯍꯧꯈꯤꯕ ꯃꯔꯛꯇ ꯌꯥꯎꯈꯤꯕ ꯃꯣꯔꯗꯦꯀꯥꯏ ꯑꯃꯁꯨꯡ ꯑꯦꯁꯇꯔ ꯃꯣꯏꯁꯨ ꯂꯩꯍꯧꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯅ ꯃꯣꯔꯗꯦꯀꯥꯏ ꯑꯃꯁꯨꯡ ꯑꯦꯁꯇꯔꯁꯦ ꯃꯤꯔꯩꯕꯥꯛꯇ ꯂꯩꯍꯧꯈꯤꯕꯅꯤ ꯂꯩꯍꯧꯈ꯭ꯔꯤꯕꯗ ꯏꯁꯣꯔꯅ ꯀꯃꯥꯏꯅ ꯃꯣꯏꯕꯨ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯃꯤꯔꯩꯕꯥꯛꯇ ꯂꯩꯍꯧꯔꯒꯁꯨ ꯏꯁꯣꯔꯅ ꯀꯔꯤꯒꯤꯗꯃꯛ ꯃꯇꯤꯛ ꯃꯒꯨꯟꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯕꯁꯦ ꯑꯦꯁꯇꯔ ꯍꯥꯏꯕ ꯃꯃꯤꯡꯁꯦ ꯍꯥꯟꯅꯗꯤ ꯑꯦꯁꯇꯔ ꯀꯧꯔꯝꯗꯦ ꯍꯥꯏꯌꯦ ꯍꯗꯦꯁꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯍꯥꯟꯅ ꯍꯗꯦꯁꯥ ꯍꯥꯏꯕꯁꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕ ꯑꯣꯔ ꯂꯣꯌꯦꯜ ꯑꯣꯏꯕ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯦꯁꯇꯔ ꯍꯥꯏꯕꯁꯤ ꯍꯣꯡꯈꯤꯕ ꯃꯃꯤꯡꯅꯤ ꯑꯗꯨꯅ ꯑꯦꯁꯇꯔ ꯍꯥꯏꯕꯒꯤ ꯃꯃꯤꯡꯒꯤ ꯑꯔꯊꯁꯦ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯍꯤꯗꯟ ꯀꯃꯥꯏꯅ ꯃꯩꯇꯩꯂꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯤꯗꯟ ꯍꯥꯏꯕꯗꯤ ꯂꯣꯠꯄꯤꯕ ꯂꯣꯠꯂꯒ ꯊꯝꯕ ꯍꯥꯏꯕꯅꯤ ꯑꯦꯁꯇꯔ ꯍꯥꯏꯕꯒꯤ ꯃꯃꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯑꯦꯁꯇꯔꯒꯤ ꯕꯨꯛꯁꯦ ꯄꯥꯕ ꯃꯇꯝꯗ ꯏꯁꯣꯔ ꯍꯥꯏꯕ ꯃꯃꯤꯡꯁꯦ ꯑꯃꯐꯥꯎ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦ ꯏꯁꯣꯔꯕꯨ ꯐꯥꯎ ꯂꯣꯠꯍꯟꯕꯤꯈꯤ ꯏꯁꯣꯔꯒꯤ ꯃꯃꯤꯡꯁꯦ ꯂꯣꯠꯍꯟꯕꯤꯈꯤ ꯑꯦꯁꯇꯔ ꯍꯥꯏꯕ ꯃꯥꯒꯤ ꯃꯃꯤꯡꯃꯛꯁꯨ ꯂꯣꯠꯂꯒ ꯊꯝꯕ ꯍꯥꯏꯕ ꯈꯛꯇꯨꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯁꯣꯔꯅ ꯂꯣꯠꯂꯒ ꯂꯩꯕ ꯃꯤꯁꯛ ꯑꯃꯕꯨ ꯏꯁꯣꯔꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯑꯣꯔ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯤꯁꯤꯡꯗ ꯀꯣꯏꯁꯟ ꯇꯧꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯅꯦ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯃꯤꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯑꯣꯔ ꯏꯁꯣꯔꯒꯤ ꯄꯥꯎꯁꯦ ꯀꯃꯥꯏꯅ ꯁꯟꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯏ ꯍꯣꯏ ꯑꯦꯁꯇꯔꯅ ꯑꯩꯈꯣꯏꯅ ꯑꯦꯁꯇꯔ ꯆꯦꯞꯇꯔ 2 verses 10 ꯒ 20 ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯔꯗꯦꯀꯥꯏ ꯃꯍꯥꯛꯅ ꯑꯦꯁꯇꯔꯗ ꯍꯥꯏꯕꯤꯈꯤ ꯅꯤꯡꯊꯧꯗ ꯅꯪꯁꯦ ꯖꯨꯁ ꯅꯨꯄꯤꯅꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤ ꯑꯦꯁꯇꯔꯅꯁꯨ ꯑꯗꯨ ꯏꯟꯈꯤ ꯑꯗꯨꯕꯨ
angakpo oina jisu na moibu sizina biki aise Jews ne jisu Christa bu kurumban mi ne haidraga shu ishorna Esther amasu Mordecai bu fajana sizina biki aduna ekoi mi se aise Christian ne haidraga shu jisu Christa bu ek kurumban ne haidraga shu nang na ekoi na tawriba mawong ekoi na hairiba wahai wangang sara aduda ishor se laye ko haibase ekoi na witness to we ai Okay. mama ge disciples ishor ge disciples wahai hairaga shu ishor ge disciples obe yai haibase mande gi portion nagi ekoi na learn to be yai adu loidringai da ekoi na ishor ge maram se ngang dare hairaga ekoi ge principles or masho ekoi ge thaza base compromise to ningai nate adu basaruk ekoi ge principles masho ekoi ge thaza bado adu da che na paisilaga lepa matam da ekoi se ishor Christa gi aseng masi bok ni ko haibado sakhi oiba ngamgani haina haijage Okay. Yam nuare brother madi khoi gi Tuesday gi lesson se among khoi brother morning chang da gi tabiyo phangani. Khoi gi Tuesday gi lesson dana Mordecai faithful witness. Mordecai thamois sengba sakhi ana Manipuri dai se de. Hoi khoina khoi gi brother ni na haibi khre context kra bi khre Israelite khoi se foreign mi tokpi gi lam da leiba asi mafam sida Mordecai na kamena mangan oina leibra magi thazab se kai hende bina leibra do khoina Esther gi chapter 3 digi nangna khoina verse 1 digi 15 pho yegrdi khoina u phangani asigi wari sida main character se kana ra kanda Mordecai Ahasuerus ningthau duga Haman adu u phange Haman se kana mi ra kanda agait herdi khoina Deuteronomy chapter 25 verse 19 ding di moise Amalekite ne Israelite khoi gi enemy moise aduna Haman se position makha digi low position paibadi gi jikti Ahasuerus na maginda achaw position pibdi gi asi akoina hobi verse yeng di du phange adu position achaw pai khaba mutungda jikti ningthogi atokpa mi khoi makha da leiba mi khoi dadi maung du khurumbi type ta man hujikti ma lakpoi di khurumbi type ta moginda masa plop tara khurumbi type ta tawdom ne dubu Haman akoina Mordecai yem kanda Mordecai di Jewish hoi di shor sing khurum ne ma di shor nga ta khurum ni na mi khurum se yathang di yeng redi chum dina sise aduna mana di khurum de dubu moigi makha da leiba tokpa mi khoi singa Mordecai bu dum haibe khurum kari ga nang si taw se wa ta da se resu dum wan di indi kri de ma di shor gi wa hinga tin menena adu da khoina lesson se sum ne yeng bu kanda Mordecai gi chumna lepa se mangan oina le akhoi su nangai su khoina Daniel gi wari de yeng kanda Esther ga Mordecai gi wari yeng kanda moina mangan amo oina leiraga sida u phangi khoina foreign atokpi gi mi tokpi gi lamda le boisu moi gi thajab do moina ka hende aduna akhoi gi lesson ta kado budi kadai da khoi le boisu akhoi gi thajaba akhoi gi showing da ngak pse khoi compromise story se sida Tuesday gi lesson da sida hair thosage Okay, yam nuare brother mathang gi khoi gi Wednesday gi lesson se brother Kenning da gi tamina ba phangani. ahanbada asigumba matam pibi gudamba ishor bu yam thagali asiya gi portion se for such a time as this ko asigumba matam sigi haibni asida yengbi akoi ngasai de gi sum khoi wari se dum samnara kani Mordecai na Ahasuerus na order puthokpa jui sing se loin hat ka dobni hain order puthokpa matamda Mordecai sina Esther ngon da changjara iko Esther ngon da kari hai raga Esther se Ahasuerus ki nupi ni Ahasuerus se Persian gi ningthoni yamna chawma ningthoni aduna Esther sina Esther ngon da changjara pa matamda Mordecai na asigumma matam sida na tradi akhoi atokpa matam leira roi akhoi bu kanbiu haibugum na ko la e ma se laksai Esther sidi ishor khangla ga chawrok pa mi ne ba
ꯖꯤꯌꯨꯗꯒꯤ ꯏꯁꯣꯔ ꯈꯪꯂꯒ ꯆꯥꯎꯔꯛꯄ ꯃꯤꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯋꯥ ꯍꯦꯁꯔꯁꯤꯗꯤ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯦꯁꯇꯔꯁꯦ ꯈꯜꯂꯦ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕ ꯌꯥꯝꯅ ꯂꯨꯔꯕ ꯁ꯭ꯇꯦꯞꯅꯦꯕ ꯍꯧꯖꯤꯛ ꯃꯥꯅ ꯂꯧꯗꯧꯔꯤꯕꯁꯦ ꯅꯤꯡꯊꯧꯉꯣꯟꯗ ꯆꯪꯔꯒ ꯃꯥꯒꯤ ꯃꯋꯥꯉꯣꯟꯗ ꯆꯪꯔꯒ ꯇꯧꯔꯣꯏꯁꯦ ꯍꯥꯠꯂꯣꯏꯁꯦ ꯖꯤꯕꯁꯤꯡꯁꯦ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯠꯂꯣꯏꯁꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕ ꯌꯥꯝꯅ ꯔꯤꯛꯁ ꯆꯥꯎꯔꯕ ꯊꯕꯛ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯦ 마부 우나바 하이브세 얌나 루바 거 모이게 로세 얌나 루 마나 우나닝바 미도 나트라디 마나 마기 누피포 마마낙도 장라가 우나바 야데바 맘디 시버기 페널티 레예바고 모 망한다 두부 마나 아시기 다막도 칼라가 아두가 얌나 루라바 릭스니나 마 와칸수 와레 아두부 마기 모데카이다 하예 호이 아이 떠우니 아이기 미싱기 다막다 아이나 시브라 힝브라 아이나 렙거니 아두부 노이 짤로 아이기 다막다 누미타 홈 농다홈 짝자가노 타박 수그노 파스팅 타워 하이브네버고 아돔 아두가 아이 닝थौदुदा ꯆꯪꯖꯔꯒ ꯑꯩꯅ ꯍꯥꯏꯖꯒꯅꯤ ꯍꯥꯏꯕꯅꯦ ꯍꯣꯏ ꯐꯥꯁꯇꯤꯡꯗꯣ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯁꯇꯔꯅ ꯅꯤꯡꯊꯧꯉꯣꯟꯗ ꯆꯪꯖꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯌꯥꯕ ꯄꯤꯕꯤꯈ꯭ꯔꯦꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯡꯉꯦ ꯑꯗꯨꯕꯨ ꯁꯨꯝ ꯁꯝꯂꯛꯀꯦ ꯏꯁꯣꯔꯅ ꯀꯩꯅꯣꯅ ꯄꯤꯕꯤꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯦꯁꯇꯔꯉꯣꯟꯗ ꯂꯩꯕ ꯊꯥꯖꯕꯗꯣ ꯑꯀꯟꯕꯗꯣ ꯃꯥꯅ ꯏꯁꯣꯔꯅ ꯑꯩ ꯏꯁꯣꯔ ꯂꯩ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯃꯤꯔꯦꯀꯜ ꯀꯣ ꯇꯧꯕꯤꯕꯅꯦꯕ ꯃꯔꯝꯗꯤ ꯏꯁꯣꯔ ꯃꯥ ꯅꯤꯡꯊꯧ ꯎꯅꯕꯗꯨꯁꯨ ꯌꯥꯝꯅ ꯂꯨꯔꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯔꯤꯀ꯭ꯋꯦꯁꯇꯨꯁꯨ ꯌꯥꯝꯅ ꯔꯤꯛꯁ ꯑꯣꯏꯕ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯁꯤꯒꯤ ꯂꯦꯁꯟꯗ ꯑꯩꯅ ꯄꯨꯊꯣꯛꯅꯤꯡꯕ ꯄꯣꯏꯟꯠ ꯑꯍꯨꯝ ꯈꯛꯇꯪ ꯀꯣ ꯊꯝꯖꯒꯦ ꯐꯦꯠ ꯂꯩꯔꯤꯕ ꯃꯈꯩ ꯐꯦꯠ ꯂꯩꯒꯗꯧꯕꯅꯤ ꯏꯁꯣꯔꯉꯣꯟꯗ ꯐꯦꯠ ꯂꯩꯔ ꯁ꯭ꯇꯔꯣꯡꯂꯤ ꯐꯦꯠ ꯂꯩꯔꯒ ꯃꯊꯪꯗ ꯀꯣꯔꯦꯖ ꯂꯥꯛꯀꯗꯧꯕꯅꯤ ꯇꯧꯕꯅꯤꯉꯥꯏ ꯉꯝꯕ ꯇꯧꯕ ꯉꯝꯅꯤꯉꯥꯏꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯤꯔꯦꯀꯜ ꯀꯣ ꯇꯧꯕ ꯉꯝꯕ ꯃꯇꯝꯗ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯃꯤꯔꯦꯀꯜꯗꯣ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯁꯤꯗ ꯊꯝꯖꯅꯤꯡꯉꯤ ꯉꯁꯤꯒꯤ ꯂꯦꯁꯟꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯗꯔ ꯀꯦꯅꯤꯡ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯊꯔꯁꯗꯦꯒꯤ ꯂꯦꯁꯟꯁꯦ ꯕ꯭ꯔꯗꯔ ꯗꯥꯅꯤꯌꯦꯜꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯁꯤꯡꯅ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯊꯔꯁꯗꯦ ꯂꯦꯁꯟꯁꯤꯗ ꯇꯥꯏꯇꯜꯁꯤ ꯀꯔꯤ ꯍꯥꯏꯅ ꯄꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯗ ꯃꯤꯔꯦꯀꯜꯁ ꯑꯣꯐ ꯄꯨꯔꯤꯝ ꯍꯥꯏ ꯄꯨꯔꯤꯝꯒꯤ ꯑꯉꯛꯄ ꯊꯕꯛ ꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯀꯦꯅꯤꯅ ꯍꯥꯏꯕꯒꯨꯝꯅ ꯀꯔꯦꯖ ꯐꯦꯠ ꯀꯔꯦꯖ ꯇꯨ ꯃꯥꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯗ ꯃꯥꯅ ꯃꯤꯔꯦꯀꯜꯁ ꯑꯁꯤꯗ ꯀꯔꯝꯅ ꯃꯤꯔꯦꯀꯜꯁ ꯂꯥꯛꯄ꯭ꯔꯥ ꯀꯔꯤꯒꯤ ꯄꯨꯔꯤꯝ ꯀꯧꯈ꯭ꯔꯕ꯭ꯔꯥ ꯃꯃꯤꯡꯁꯤ ꯀꯔꯤꯒꯤ ꯄꯨꯔꯤꯝ ꯀꯧꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯩꯅꯁꯤ ꯃꯤꯔꯦꯀꯜꯁ ꯑꯣꯐ ꯄꯨꯔꯤꯝ ꯍꯥꯏꯔꯤꯁꯦ ꯄꯨꯔꯤꯝꯒꯤ ꯑꯉꯛꯄ ꯊꯕꯛ ꯍꯥꯏꯕꯅꯦ ꯑꯉꯛꯄ ꯊꯕꯛꯁꯦ ꯀꯔꯝꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯁꯇꯔꯅ ꯐꯥꯁꯇꯤꯡ ꯇꯧꯗꯨꯅ 3 days and 3 nights ꯄ꯭ꯔꯦꯌꯔ ꯇꯧꯕꯒꯤ ꯄ꯭ꯔꯊꯅꯥ ꯇꯧꯕꯒꯤ ꯃꯄꯥꯟꯅ ꯃꯣꯏꯁꯦ ꯁꯦꯐ ꯑꯣꯏꯕ ꯐꯪꯉꯤ ꯀꯔꯤꯒꯤ ꯄꯨꯔꯤꯝ ꯑꯁꯤ ꯀꯔꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯄꯨꯔꯤꯝꯁꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯔꯤꯒꯤ ꯃꯣꯏꯅ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅ ꯑꯣꯕꯖꯔቭ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯦꯁꯇꯔꯒꯤ ꯄ꯭ꯔꯊꯅꯥꯒꯤ ꯃꯄꯥꯟꯗꯨꯅ ꯃꯣꯏꯅ God deliver them from ꯏꯁꯣꯔꯅ ꯀꯟꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯣꯕꯖꯔቭ ꯇꯧꯕ ꯀꯨꯝꯍꯩ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯁꯤ ꯑꯩꯅ ꯁꯤꯗ ꯁꯝꯅ ꯆꯠꯁꯦ ꯍꯥꯏꯕꯗ ꯑꯦꯁꯇꯔꯒꯤ ꯕꯨꯛꯁꯦ ꯐꯥꯔꯁ ꯄꯦꯔꯥꯒ꯭ꯔꯥꯐꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯁꯇꯔꯒꯤ ꯕꯨꯛ ꯑꯁꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯃ ꯑꯣꯏ ꯍꯥꯏ ꯀꯔꯤꯒꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯀꯃꯦꯟꯗꯦꯇꯔꯁꯤꯡꯅ 1000 years ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯃꯦꯟꯗꯦꯇꯔ ꯕꯥꯏꯕꯜ ꯀꯃꯦꯟꯗꯦꯇꯔꯁꯤꯡꯅ ꯍꯥꯏꯕꯁꯦ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯏꯁꯣꯔ ꯍꯥꯏꯕ ꯃꯃꯤꯡꯁꯦ ꯃꯥꯒꯤ ꯕꯨꯛꯁꯤꯗ ꯑꯦꯄꯤꯌꯔ ꯇꯧꯗꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯗꯨ ꯂꯣꯏꯁꯤꯟꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯕꯤꯕ꯭ꯂꯤꯀꯦꯜ ꯏꯁꯣꯔꯒꯤ ꯃꯃꯤꯡ ꯑꯗꯨ ꯁꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯏꯁꯣꯔꯒꯤ ꯑꯦꯛꯁꯟꯗꯨꯗꯤ ꯃꯣꯏꯅ ꯏꯁꯣꯔꯅ ꯄꯥꯡꯊꯣꯛꯄ ꯑꯦꯛꯁꯟꯗꯨꯗꯤ ꯎꯕ ꯐꯪꯉꯤ ꯍꯥꯏ ꯑꯗꯨ ꯃꯇꯝ ꯁꯦꯀꯦꯟ ꯄꯦꯔꯥꯒ꯭ꯔꯥꯐꯇ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯍꯪꯕ ꯑꯃ ꯂꯩꯌꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯦꯛꯁꯟꯗꯨ ꯐꯪꯕꯒꯨꯝꯅ ꯑꯦꯛꯁꯟꯗꯨ ꯎꯕ ꯐꯪꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯏꯕ ꯅꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯂꯤꯕ꯭ꯔꯥ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯪꯕ ꯐꯪꯉꯦꯀꯣ ꯁꯤꯗ ꯑꯗꯨꯗ ꯍꯣꯏ ꯒꯣꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯑꯦꯛꯁꯟꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯣꯔꯃꯦꯜꯂꯤ
uba nungtigi phangduna leiri ayuk numitang tumduna hakat pamatamda isorgi nungsiba mapanduna akhoi amuk hotokpa hokoppa ngamai adusu isorgi miracles amani akhoina prayer kanagumba naba khotpa gumba lebam tamda akhoina chalaga pratna tawbibuda hiloiba phangi adusu one of a miracle ni hai aduda makha chathabada siduman phangi God gave a power and strength to the Jews haigo Jews moigi sigadaba sigadawna leiraba matam asida isorna moibu deliver tawduna moibu kanbiduna leiba matam asida moina khangde Jews singse moi realize tawbra adudi ekoi khangde adubu maroina person singdi isorgi action utpodo phajan uba phangye hai akoi lesson sina herise aduda amuka haye makhada pathabaduda the leaders of the Jewish recognize sida amuk lakrego leaders ki Jewish singi leaders singna uba phangi isorgi presence to tobang amadu moina phangi karamna ubra haibam tamda moina sigadabni manggadabni haina leba matam sida isorna moibu chanbiduna kanbiki aduda moina proof oina phangi hai sida akoina lawgadaba lesson paradu digari ra haibam tamda God had given us the responsible to bring back all the lost soul hai go akoi lesson sida hai lesson sida su hai hosing matam ase lan dogni haina leba matamda isorna Jews singbu kanbiba matamduda Jew person singje kyam ki hai kiba gi mapanduna person singsu Jewish on all le hai haibasnadi kari haibra haibam tamda aikoina isogi character do lebam tamda aikoina mapanda chalaga disciples tobam discipleship tobam tamda karamna tawra haibraga mapandudagi loss oiriba aikoigi thajabda pundaba moisindu bubam tam bubakumna Jewish singbu person singbu Jewish oiba kumna mapanda leba thajaba pundaba mokoisingju khaina loss source ji buba yae hai aduda last oina aina kari hanim bra hairaga whether we win something, all credit goes to the God, not to us. Akoina landu akoina huji land dawri akoigi spiritual ki war dawri aduda akoina karigumba kanagumba amagi bujidu akoina win dawba phangba matamda akoigi credit piba yade hai adubu kanagi mapandara haiba matamse isorgi mapanani isorgi holy spirit pibagi akoina tabasi pangthobam ngambani haibase moise credit se isobu piwo haiduna ina sumaida lotion jinengi okay yam nungare brother Daniel asomna khoi lesson se matang asida loire adubu akhoina lesson ase lotion dringeida challenge khoi ishorgi sakhi puba mi ama oina ko challenge tawba yabadi ishorna akhoi gi punsida mataw karamna kanbi khiba leibra ko ngasai gi Esther gi wari dagi su ta phangre mkhoi se atopa lamda lei tarabasu ishorna kanbi khiba aduna akhoi se thauna leina ko ishorgi sakhi karai do oirabasu piba ngamnaba ishorda haijasi ko ishorna sakhi pi ishorgi sakhi piba ngamnaba haibase akhoi gi challenge oisi haibase haijaningi aduna lotion bagi yanaba akhoi brother morning chana prayer macha ama tobiro haijamnise wangthoiraba sargada leba paishor nakone am thagasri ngasi gi khoi gi lesson study hobudi gi loidri fu nang yawna bi gi damakta adaga lesson digi haibi dabda koisu Esther ga Mordecai gumna mangan oina leba ngamnai damakta amama hinbiyo masak amama haji ni bapung namakse pa sargatan lokot pi pa aina amen